Kukisingna hatkiba Naga marigi hakchang Senapati District Hospital da Purakkhre Naga body na mihat asti SIT semduna thijinaba taksinkhre. Kuki narco terrorist singna ngarang IT road ki makuya sangama song thanamba Naga anigi marakta ambush tawduna hatkraba liangmai Naga marigi hakchang ngasi ayuk Senapati District Hospital da Purakkhre amaromda mihat asti Naga lukayana SIT semduna thijin halnaba taksilakle. Pausina makatana hairibadi Laikhiraba Naga marigi hakchang adu Senapati District Hospital tamna purakpagi lambida IT road ki waisongda leiba kuki khulda kuki singna thingduna thamke. Amaromda ngarang numidang yamlaba Naga singna Asiba hakchang mari adu karigidamakta Senapati District Hospital gi morta puraktriba karigino haina yamlaba Naga singna Senapati District ki SP office ta thomjinduna protest satake. Maragaduda Kangpokpi police na Asiba sing adu Senapati District Hospital tamna purakpada kuki singna lambida athingba pire haibagi pau phangbaga Kangpokpi police SP masamang mafam adu chatuna lairiba phibam adu ningthina yengsinkhe. Loinana laikhiraba Naga mari hakchang adu CRPF na akan mamongda ngak senduna ngasi ayuk Senapati District Hospital gi morta Purakkhre. Laikhiraba mari gi hakchang adu hospital gi mortamna purakpagi lambida Senapati gi civil society organization kayana liangmai khul ama oiriba Thonglang alongbada oktuna ikai khumnab utke loinana village authority gi maikidagi laikhiraba sing adugi hakchangda sol kuptuna aroiba oina ikai khumnab utke. Thauram adu loiraba matung ngasi ayu pung 10:10 taba matamda laikhiraba singgi hakchang adu Senapati District Hospital da thunglakhe makhoigi hakchang adu puduna lakpagi lambida yamlaba miyamna oktuna ikai khumnab utpagi thauram kaya su pangthokhe. Laikhiraba sing adugi hakchang sing adu okpada saruk yakiba victim family gi imung manung sing wan tharaktuna hospital da pukhatuna laikanaki hairi. Chin kuki narco terrorist singna liangmai mari hatkiba thawdok condemn tawi Chinga khutka manaba laingak miyamda uhalu haina kokomina phongdorakre. Chin kuki narco terrorist singna ngarang Imphal tawsam IT rota chatakiba ambushta liangmai mari hatkiba aduga amana sohankiba thawdok adu kokomina akan mamongda condemn tawi. Center amasung state ki double engine laingak asina pikhraba state asigi singi saruk khara khak asida lamhen tuhenba sing asuk sangna laksindana thamliba sting asigi terrorist ki thawong chathariba Chin kuki narco terrorist singda mateng pangbani hairoidabagi maram leibra haina kokomina thadurakpa chirol amana hairi chirol asina makhatana hairibana asigumba thawdok asi ngaihak leitana adumak thohanba ngamliba ste state asida Chin kuki narco terrorist sing laksinba ngamdre singda law and order control tawdre haibagi khudamne haukiba June thada Kangpokpi district ki leilon baifagi khulda liangmai misam taruk faraga hatkiba masung lamka khulda mioi ani hatkiba thawdok adugi justice fangnaba akan mamongda demand tawringai cherakta ngarangi thawdok asi thokkibani khulai paiba lamhen tuhenba sing asi paliba lengak asina lakshinaba honabagi thabak sungpai paikhatana Chinda ingtappa hanjile santi pamdaba mioi khara leibana thawdok sing asi thokpani haina phongdoktuna adumak leiba ste yamna taiwanaba maril yaudaba lengakni haina kokomina lawi. Miyamna matam sangna suda leiriba amadi su taunadana leiriba narco terrorist sing laksindri makai thawdok sing asigi waroisin leiroi haina lauduna lakpa kholaw ngasi fawba lengakna tasinadana ngaihak ki oiba thabak tamak lokhatuna leibase misam kaya thawai manglaklakanda chapchana lengakna lokhatpam thokpa khongthang adu lokhatkadoribra. Taning tamang onaba lengaki thabak khutaw asina kaidawnungda lamdam asida ingtapa phibam hanjinba ngamloi haiki. Ngarang IT makuigi thawdokpu condemn tawraduna Nscn region na wafam khara thamlakli madudi matam pungpham yenglaga laman khumlakani kuki na hanjin Naga misam haliba mayam yengduna leiroi Nagagi lamda kuina asumna chathaba yaroi haina Nscn Jaliangrong region mari mangna apunba oina cherol ama thokre. Region singa dudi Jailat region, Asalu region, Makuilonggi region amadi CAANC Hills ni hairi. 31 August fawbada census yaithokpagi official notice thoktrabadi numittugi ahingdagi thangnaba numit fawba pung 12 gi Manipur pumbada shutdown lauktokle haina JFD na phongdorakre. Ngasi NH2 Thawbal Arong Thong mayada accident thokpada I-20 na thongbada nupi ama kudakta laikhidre nupi ama na yamna thina sokre
hospital da laikanari hairi. Ngarang Naga civilians sing da abuse tawbada chenaba sting lemna tharoi haina Home Minister Govindas Konthaujamna phongdorakre. MLA Ranjan gi yumda bom pokhai halamle. Ngarang numidang Manipur lenga ki spokesperson su oiba Konthaujam SC gi MLA Dr. Sapam Ranjan gi Konthaujam awang lekai da leiba yumda sakangdaba singna bom lang sinduna pokhai halamle. Adubu laibak phabada gi thaudok sing aduda kana amata asopan di yaukhide hairi. MLA Sapam Ranjan gi yumda bom pokhai halnaba thaudok aduga mari leinana ngasi lekai gi miyamna wakat mifam phamduna yaningdaba phongdokre. Wakat mifam aduda saruk yakiba singna MLA Sapam Ranjan gi yumda bom langsinba yaningde misam miyamda aki akhang pibiganu haina thaba placard sing paiki. Thaudok aduga mari leinana MLA Dr. Sapam Ranjan haikhibada ngarang ahing nongai matung pung ama makhairom taba matamda yunggi maningda ahoba makol amata ki haina thoktuna yenglubada bom pokhai halambani haiba khangba ngamkhibani. Thaudok adu kanana kari marangidamak chata halamlibano haiba khangba ngamdre. Asigumba violence ki oiba thaudok sing asina kari kanaba purakadawribano. Thaudok asi akan mamongda kanem tawi mamangda mangonda kanagumba lup amatana aki akhang pirakpasu laikide haina phongdoke. Idu ningthaugi Facebook page tagi update lokhotjage. Kuki sing Nagagi Adhaar card saraga loina setle. Ukhrul romda leiba kuki makai Nagagi Adhaar card saraga Imphal chatok chasin tawri. Kangpokpi cycle romda leiba kuki sing Nagagi Adhaar card saraga Imphal Dimapur chatok chasin tawri. Anaba puthok pusin tawri. India gi Adhaar card sendok senjin ase kuki singi free oire. Naga maraktagi so kuki da mateng pangsinba yamna yauri. Kuki gi khulai paiba makai Senapati Kangpokpi site loina leire. Ukhrul site di KNAB da sinaram le hairi. Lamdam asida tangdulai taba purakpa pamnaba miyoi singi mathakta logi oiba chap chaba thabak laukhatkani haina CM na phongdorakre. Lamdam asida tangdulai taba purakpa pamdaba miyoi khara leiribasi phaduna logi oiba chap chaba action laukhatkani. Inglising ani kulumdoi gi me ahungi thaudok thokhibadagi lamdam asida hana oiramba phibam adu yamna hongkhre. Irang asina maram oiraga ngasidi nakalani gi marakta chauna thajanadabagi phibam ama leihalle haina Chief Minister Yumnam Khemchana phongdorakre. Ngasi on Manipur situation prevailing is deficit and the path towards is building haiba timda Assam Rifles na sinduna Imphal East ki Palace compound leiba MSFDS ki auditorium da pangthokiba leibagasti gi maming leiraba aiba amade analyst Sudip Chakraborty gi guest lecture hogdokpagi thoramda Chief Minister Yumnam Khemchana wafamasi phongdokladuna makhatana haikibada Englishing ani kulhumdoi gi me ahungi mamangda leirangkiba lengak aduda mahak RD and PR Minister oiramkibani. Mahangna Minister oiringai matamda chingi tongan mamafamda shawat thorangi thabak singa mari leinana toina chatke. Mahangna chingda chatpa matamda violence thohaningdaba khulai paiba miyoi sing Thengnarakiba leite aikhoi masel puna nungsi sanana mateng pangnaduna leiminai adubu me ahumgi thaudok matungdagi hana leiramba phibam adu yamna hongkhre haiki. September 2 dagi hawadariba assembly miphangi mangoinana Manipur gi census jaithokani haibagi asetpa thajaba lei haina shanta nahakpamna phongdorakre. Mathang tha September 2 dagi hawadariba assembly mifam amasung Union Home Minister Amit Shahna Manipur da laktringai mangoinana Manipur gi census asi soidana yaithokani haibagi thajaba lei. Manipur dagi illegal immigrants sing asi Foreigner Act ki makhada natraga NRC update tawduna khandokadra haibadusu government ke puna phaminaduna khanabagi tanja ama lawdaba yaroi haina Taramari CSO Kanglaipa ki convener nahakpam santana phongdorakre. Census pangthokringai mangoinana NRC updation tawduna mitop sing khandokani haibagi dabida nahan makai Delhi da center gi mari leinaba lusingba sing unaduna isu asigi matangda kumna wari sanaruraba matung ngasi Imphal da tholakkiba Taramari CSO Kanglaipa ki convener nahakpam santana makhatana haikibada Manipur miyamna pamliba lamdam asidagi asengba Indian sing adu khandoknaba NRC tawhanbiyu. NRC pangthoktuna mitop sing khandoktriba phawba delimitation pangthokpigano haina Taramari CSO Kanglaipa amasung masiga chatminariba lupsingi mihusingna Delhi da leiringaida North East ki advisor Ajit Dayal yauna hiram asiga mari leinana lusingba kaya yamdrabada minute 15 daina 30 dagi tadana wari sanarake. North East in charge ko inadi pung ahumrom isu asigi matangda wari sanake.
ꯃꯤꯇꯣꯛ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ KSA 13 CS ꯀꯪꯂꯩꯄꯥꯛ ꯑꯃꯁꯨꯡ ꯏꯞꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯔꯦ꯫ ꯍꯟꯗꯛ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏ꯫ ꯑꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 2ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯦꯟꯁꯁ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫